ngasi phongkhiba tongan tongan ba manipuri sifungsing amasung thokiba thawdo wathok dagi maruebi ipausing myamna thamjagi hanbada sel gi wahoudagi Machanupa na mamagi makhut kak-thatkhre tabadi amna nungaiteba thawdo amoina sel gi wahoudagi masagi sei nifu mapalum suraba nupa amana maki sei humdraga mangarum surabi apokpi mamagi makhut kak-thatkhre ri police ki report matung ina thawdo sida senriba miyoidugi maming Bimal Ghosh kawi aduga victim oiriba mama adugi mamingna Namita Ghosh kawi ngara numidang Bimal Ghosh yu ngawraga mayumda halakpaga loinana sel gi matangda mama ga ningai sangdanaki madugi matung masin tumba posak amana mama gi yet thangba makhut adu kakiban hari ahan ba khatna ba horakpada yumthangnari bising sanglakhithi adubu ahal oirabi nupi tuna kanna lawba tabadagi yumthangnari ba mana sangnuna yengluba matamda victim adu lamai da taduna leramki amadi yet thangba makhut adusu tatlamkibani thawdoksida senariba miyoi pulisna fare hari makhasa tharak poina topa pawmana PHED na piribi ising thaknaba khaktani phi sunabagi nate susindro hargar jalgi khanaba karama matamna sapsana phangangani PHED na haujuk piribi ising asidi gari samnaba phisu phisam tawnaba nate thaknabagi damaktani pampalaga pipe ki ising singnaba masing yamana ising aphangba kharana phangmani duga ataina phangdabani haina PHED minister Susindro na phongdokre hargal jana kanaba manipur miyamna karama matamda sapsana phanganba ngamgani haina congress ke mega sandra na phongdokre ngasi state assembly da public health engineering gi demand khanaba da police kat motion pukhaladuna ke mega sandra na hai center na pakhaliba hargal jal gi makhar india gi atopi state singda yum da thakna pa aphabi ising marang kaina phonganba yawnakre manipura overhead tank sing sagat pamasum pipe tingbagi thabak sing makha sathari yumthong khudimakta aphaba thaknabi ising phanganbasi sada sa makarama matamda yohanma ngamgani hangki hauzik company singna pakhaliba thabak sing asi athubda loisinna bo honabagi mamita de yumthong khudimakta aphaba thaknabi ising mapung fana phanganna ba thabak to honingai ki police kat motion pukhaladuna congress ki ts location hai sahi yankhai dagi ni humfu suraba water supply scheme sing asigi tingliba pipe sing kaya yamna sindoktana lairibage lamdam asida lairiba lanai ising supply tawribi sing na piribi ising asida arsenic iron yauna atai pulam kaya yamna yawbage haibisi kanana yengsilibage asigumba haksang sokni oiba masak sing ising de yawbra haibisi yengbagi tangai phadaba lai haina makhataki members na pukhalakpa kat motion gi pakhumda PHED minister L Susindro na hai Jal Jeevan Mission gi makhada leba sida leidiba yumthong khudimakta kumja English ngani ga kunga marigi August taraga manga phawbud afaba thaknabi ising pinaba panam thamlabasu Manipur gi oinadi lainga asina kumja English ngani ga kunga homdoi gi December phawbud state asigi yumthong khudimakta thaknaba afaba ising mapung phana pinaba panam thamle haki Manipur lainga asina laktringaida yumthong lising kunga manga ga samapan ga kun khaktamak thaknabi ising pirami adubu state asigi yumthong lak mariga lising yankai matoi ga sangwa ga humpu ga taru ising pinaba panam thamada yumthong lak ahunga lising nipu ga mariga sama ga manga da ising phangankhre mapam khara da overhead tank amasung atai infrastructure sing samgat pa loiraba matungda lamgi sayena belai haiduna scheme khara solunsin ki yaudaba nati hauzik NDB amasum JJM gi makara sagaliba infrastructure sing asi third party monitoring team ni yengsin bagi thabak sathari Manipur gi khungang lising ani ga sangwa ga yangkhai ga taruk ki manungda khungang samni ga taraga mathoidi sada sa mathakna ba afabi ising pi bangam khre mangna hai Manipur lenga ki PHED department hauzik pi riba ising asi gari samna ba phisu pisam tawna ba nate thakna ba ising khaktani lamdam sigi ising gi awat pa si men khatna ba lainga na kan honari railway tunnel gi thaba si loirakpaga ijai turel gi ising asi pipeline da puraklaga Imphal manung ising pina thorang tawri masiga loinana loktak part ki ising amasum barak turel gi ising asi pipeline da puraklaga Imphal manung ising pina thorang lokana tawri PHED na piriwi ising asi sangyeng tawnaba testing kit sing lemna phangali lamdam asida lanai oine ising yonbagi thabak tawri bising asida lengana mating pangna bagi thorang leiti makhoi tawribi sing asida PHED natragana water resource department gi ayaba lawba matalaiti lanai oine ising yoli bising asi yengsina na bukang ron lenga na semlagani makna hai ising marang kaina phangi haidun singi mapam khara da water supply scheme sagatluraga saba loirak matamda source da ising leitaduna fail oibi yauri ising marang kaina phangange hairabadi singda upami sing marang kaina thabatai loinana water supply scheme sing leidiba lamasi lainga ki mingda ontolaga thamna ba thabak lokholaga naiki
water supply scheme sing sabagi thabak tawriba contractor sing asi gunda tawo yauribasi sai thaba tangai fadaba leibi yauri haina su mangna makhataki tungna members sing cut motion sing handokhi baga loinana lupa crore lising ani ga sani ga kungo humdoi ga lakh nifu ga mari ga lising marfu ga mathui gi demand adu pass toki ani su paus ta makhatana su phungdorakli makasa tharak poina to papaw mana haya lobuk taba lambi athubu matamna semjindrabadi khongjang sangsilagani Thobal District ki Khangabok Assembly constituency ki manungda leiriba National Highway 102 dagi nongpok rom da sangba hayalabuk taba lambi se phibam asuki matik fatre commando complex leiriba madi mahairoi kya gi maruiba lambi se athubu matam da semjindrabadi makal khudi maki gari sangba atingu thamlagani haina Sports Cultures and Education Organization SCEO Khangabok Part 1 fondorakli Paumisinga unabada organization asigi president KS Zetendra nahai miyam giyamna maru oiba lambi si matam kuina sembiraktabada natana lambi si gi nagyeta lei drain singsu amata yadre loinana kalbat singsu loina kairi khongna satpa phawba khudong thiba thokadra haiduna mipum khudim mi painare gari asawbadi sungse satpa yadaduna nakal da thairaga sanari nungju tha amuk yoroglabadi lambi si ta miyoy amata satpa yadabagi phibam da leiti lambi si commando complex asigi amata ngairaba lambi oidibani lambi sibu semjinminaba dc thobal su wakatkiba laikre mairoi singamadi maikei sigi miyam gi khanbiduna athuba matamda lambi si sembiyu sayolamagi manungda mari lenaba singna lambi si sembiraktrabadi commando complex ki gari yauna makal khudimaki gari sing satda athingba thamlagani laikai adugi maira paibi secretary and Anita hai lambi asi semlaktaba sahi kullom pharakle sembinabasu mari lenabu khudimakta wakatkiba laikre adubu kanamata tabidi maramaduna khongjang sangsilagani ki makasa tharak poina to papaw mana Germany da sahi marfuga mathogi ahalamana numai kapada masama masum nupa masama sokre laiwa ko numita Germany gi awang nungsup thangba town Brahmasta leiba primary school amagi manakta masagi sahi marfuga matu shuraba nupa mana numai kapada nupa masama phibam luna sokle haina police na phungdokre thaudo odu numai kap liba ahladuna masamaksu phibam thina mwaki khulai du sijinaduna soanjaki hari numai kapagi thaudo odugi matungda asokpa anim emergency treatment gidamak anakpa hospital amada pukatki haina osna Brut city gi police spokesperson amana phungdoki spokesperson asina thaudo oduga mari leinana miyamda khudong thiba thokningai oiba phibam amata leite haina su phungdoraki numai kapagi thaudo odu multinational primary school manaka thokibani adumoinama school aduga mari leinadi haina official statement amana phungdoki Osnas group police ki matung ina elementary school adu numai kapagi thangdok singna suon khiba mata leiti school adu gi mahiroi sing amadi oja singna numai kapagi thangdok singna khudong thiba mayuk nahan khiba mata leiti haujik sathariba investigation gi stage ki matung ina attacker sing amadi victim sing masa khanglaba ngaktani aduna thaudo aduga school asiga mari lenadi habisi irai laina habi yai haina saphungdoki Makasa tharak poina to papaw mana Turkey da inau no yoa habat miyoy ma shire humfuga mapan sokle Turkey gi nongpok thangba lamdam da inau no magnitude 5.6 ki sang yoa ha khibida miyoy ma shikre amasum atai humfuga mapan aso apanangkre yoa du sayol ahungi mamang da sathiraba yoa sing leiba asida miyoy lising ni fuga mari rongi matak sian khiba matungda tholakli bini haine Turkey gi disaster agency na hari agency ki report na hai ningthokaba numik ki yuwa adugi epicenter di February 3 ta thokibo akanba yuwa singna sawan khraba Malkaya province ki Yesulgyurda ki manung sali disaster and emergency management authority AFAD na haki madudi tha sige angan mada thokiba sathiraba yuwa singna amang ata thon kiba building kungamanga ningthokaba numik ki yuwa aduda mapung fana ning hairaki Panba yabadi February 3 ta Turkey gi kha thangba province Kahraman rasta local matam ayuk pung mariga minute taraga lom tabada magnitude 7.7 yauna yoa hakiba matu minute khara kanaraga leiba sigi kha thangba province Gaziantep ta magnitude 6.4 gi sang yoa hakiyama di madugi matung local matam nungthil pung amaga minute kunga mari taba matamda Kahara Manmaras province ta amuhana magnitude 7.6 yauna yoa haki February kundana Southern Turkey gi Hatay province ta yoani hakibida miyoy taruk sikibene anisu pawsta makhatana phongdorakli makhasa tharak poina to papaw mana Taliban force in Islamic State ki top commander sing hatkre nimit khrani gi mamang capital Kabul sathakiba counter terrorism raid amada security force in maruebe Islamic State ki commander ani hatkre na Afghanistan gi Taliban's government phongdokre Taliban gi spokesperson Zabihullah
Mujahidna haiki red chathaduna hatkhiba terrorist singdugi manungda amadi Islamic State Khorasan province ISKP gi hanagi Minister of War amasum Intelligence ni hainaba Kari Fatini ISKP Islamic State ki Afghan affiliate group asi Taliban ki khwaidagi sathiba yeknabani haina lawnai Mujahidna haiki madudi Kari Fate ISKP gi extisiani Magna Khuzul Thorang Tauduna Kabul Leba, Russian, Pakistani, Masum Chinese diplomatic missions Gimayokta, Yaun Ete Kasataki, Statement Aduda, Mujahidna, Islamic State, Hin Province, IS High Speed Ahanba, Emirni Hainari Vamasum, Southern Afghanistan Leba, ISKP senior leader, Izaz Ahmad, Ahangar Hatki Habisisu confirm Toki, Maki Matungina. ISKP की senior leader सिदनतना अतै senior leader अनि स्वाटखि अबु उस्मान आल काश्मीरी हाइन सुखांगनाबा अहंगर असि चाहिए सिगी जनवरी द इंडियंस गवर्नमेंट terrorist अमनि हाइन लाथोखि श्रीनगर द पोखिबा अहंगर टेरर ग मरि लैनबा एक्टिविटी सिंग द CNB की दमक सही कुन हेन जम्मू एंड कश्मीर फानना बो होनदुना लाखि अफगान इंटेलिजेंस ना Ahangar bukumza English ngani kungi March thoki ba sathira ba suicide bombing gi mastermind haina identify toki Kabul Gurudwara card I parwana sathaki ba suicide bomb attack aduda security card ama amasum lai khurum liba myoi kunga mari sikibani ma al qaeda amasum atai global terror outfits nga mari leina ki haire su pausna makhatana fungdurakli Makasa tarak po na to papawamana Delhi da Myanmar gi nupi ama gang rape tawikre police na case asigi matang thizen bawkre Delhi gi Kalindi Kunz area da Myanmar gi nupi ama namduna farak gang rape tawiki badigi police na case asigi matang na thizen humzen bagi thabak sa tabawkre Delhi gi Kalindi Kunz area da auto driver amana Myanmar inupi edu faraba matung na makoi mari sangduna gang rape tawiki bani haina Delhi police ki warol matung ina fongdorakli Myanmar gi nupi edu register Toraba refugee mani nupi asina fongdorakhibada Kalindi Kunz area da auto rickshaw driver amana mapu matungna tanarakpada gyan mangki masigi matung tarakpada ma gang rape tawkhibani case asigi matana complaint file na hairibadi ma South East Delhi gi mapum amada ma ki mapu rebaga loinana masanupi layengna bigi damakta saminaki aduba auto driver aduna mapu pharaga mi leitaba achikpa mapum amada puduna sakhi February gi tang kun ga manga da Delhi police na IPC gi section 365 368 376 close D 232 amadi 506 ki makara police the case register toki February tang ahum da Delhi gi Faidpur Aberi area da miyo enina sahi ahum da ngai ribi nupi masa masu gang rape tobi khibani numit asigi angan masarukta masagi sahi taragatre suraba nupi masu UP gi Zonpur gi mapam khangdana mangki mak mama ga khatna sainaraba matung mapam khangdana mangkibani adubu national capital da leiba Brutals amagi manak nak mafam dagi nupi edu rescue to bungam kipani swadi police na phongdo khibada February gi tang kun ga truk nupi masa mana maki mama phone research tawna bogona ki February gi tang kun ga truk ayuk pung aniga minute taraga manga rom tabada Ice and Air scheme gi active members na sahi taraga threat ki leng oigadu nupi masa mama ki dukan laklaga mobile phone research tawna bagi opum khangalaki mana thawonga du singna ba pokadagi SHO Kamalna market pau piraba matungda GB road leiba Brothel gi area duda mikup na hom singna leki police tumna maphamadu yawba matamna nupi masa du rescue toraga PS Kamala market tamna puraki haina Delhi police ki officials singna phungdo kensu pausna makhatari Makasa tarak point na to papaw mana Pakistan landara ko thulab di leba asigi lanmi singna yekna basingbu lanthingna na bagidamakta sem saduna lei Prime Minister Shahbaz Sharif Pakistan landara ko tholaga dileba asigi lanmi singna lanthingna na bagidamakta sem saduna lei haina Prime Minister Shahbaz Sharif na phongdokre mangna makhata na haikibada Pakistan leba asi santi bu pamjab lebangni adubu leba asi da karigumba landara ko tholaga di yekna basingdagi ngathokna na ba lanthingna na bagidamakta sem saduna lei Pakistan ki civil amadi military leadership na ningthokaba numita phongdoki bu wapam amada Pakistan santi oina hingmina na pa pamba lebangni adubu karigumba landara ko tholaga di yekna basingbu lanthingna na bagidamak sem saduna leire India amadi Pakistan Air Force ki marakta khut thokna khipa singi ningsing kumon sahiga mari leina pi ki statement amadi hairibadi Chairman Joint Chief of Staff Committee Civil ahum makuk amadi Armed Force na leba asida santi oina leina na bu honabada maru oina puning thawgatli Operation Swift Retort leba asigi Armed Force na lokipa thawdang adu bu thagat pu uli
Pakistan santi pamjab leba amani adubu leba asigi armed force na matam pumud sem sadun lei Pakistan gi lam insi ama phawba kanagumba amatana khudum chanma ngamhaloi yekna bisingi maikei digi landara ko taragasu madubu ngakthokna ba sapsana leijei army na makhatana haikibeda karigumba asoiba aranba thausil amadagi Pakistan na landa sila ko thoklagadi madu Pakistan gi air force ki leiriba shakti edu gu sapsana thokani Prime Minister Shahbaz Sharif na haikibeda ngasidi leba asina Pakistan Air Force pu India na Pakistan gi air space thugaira kiba matamda pakum sapsana pihiba adugi damakta thagat poli Pulwama de attack sathabagi namad Indian Air Force na Pakistan gi air space thugai duna pasilaki aikhoina matam pumada santi leminar pami amadi matam punamakta leba sibunga thoksana bagi lengdaba phirep leijei Incidents adu thokiba matamda Pakistan gi Prime Minister Imran Khan haikibada maki government na India na balakot air strike satakibadugi Pakistan Air Force na pakumpi na order toki Pakistan Air Force na Indian Air Force ki plane ama Pakistan gi air space ta kapthaduna India gi pilot ama phaki aikhoi maipang India da military gi pakumadu pikhi panba yabadi English singani ga taraga mapan gi February gi tang kun ga taruk ta Indian Air Force jet singna Jais-e Mohammed JEM gi balakot leiba terror camp da bomb thadaki balakot hariba mafam asi Khyber pa khatun khawa gi manungsana leiriba terror singi JEM gi terror camp ni loinana Pulwama da terrorist attack sathaduna CRPF ki personal ni phuha phibadugi laman khumani hari mathangi numita leba ani gi air force na kuthuna bagi thawdok satakibadigi India gi pilot ama phaki adubu ma ko na Pakistan na thadoki balakot leiba JEM gi training camp da India gi warplane sing ni strike satakiba duda Pakistani force na mathangi numita laman khumbagi khongthang sing paikhalakibana maram oiraga nuclear khulai pairaba leba ani gi marakta lan tholakpa yabagi mi paiba phawba poklibani Pakistan gi anauba army ship na haikibada lebas gi military na ima lebak lamdam si inchi ama phawba ngakthokna bo honari Kashmir region gi laiyatna riba line of control gi sarukta khongsat pangthokna duna wapam asi phungdokhibani Hausa gena duna lairiba Kashmir region asigi matangna Asim Munir na haikibada Pakistan gi armed force ki oinadi motherland gi lam inchi ama phawba ngak senanaba sem saduna leire amasum India na sa thariba phataba khujul thorang sing kaidongai disu mai papang maloi General Munir na Pakistan gi shakti leraba military gi ship oikraba sayola magi matung tarakpada line of control da khongsat pangdoktuna wapam asi phungdokhibne haidi Asia gi oina nuclear pairaba leba ani sina Kashmir region asi amana amagi ni haina claim taunaduna laki adobu saruk sing khara rule taunaduna leinabana loinana Kashmir gi wathoka mari leinana lan ani di sokna khrabani haide na su pau sida makhatana phungdorakli adu hausi koina di myam pau matang se lu sinjarage masu myam pun anawba update ngai minase